Manipur ki hauzik oiriba political economy ase punna khangminaraba matamdata khunai asida manglomda changsinba ngamgani haina Manipur gi maming leiraba historian Dr. Malem Ningthojana phongdorakli Wafam ase Manipur Youth Lake Mayolna Silaga Palace Compound leiba Lamyanba Sanglenda Youth for National Regeneration haiba hiramda ngasidagi chathaba haukiba Youth Conclave kamari leinana mahakna phongdokhibani Numit nini chupna chathagadaba conclave aduda resource person ama oina sarukya khiba Malem Ningthojana hai lamdam asige miyam thong manana chawkhatmina ge hairabade aikhoi gi political economy gi fibam gi nainarakpa matungda asoiba sing adu puthokpagi tangai fadaba lei political economy da leiriba asoiba sing puthokpagi tangai fadaba se matam kuina dagi leiraklabane hauzik oiriba fibam asida mipum khudingmak state asige political economy ase karamba fibam da leiribagi haibado khangba mathau tai masi punna khangminarabade aikhoi manglomda changsin sira natraga hauzik leiriba fibam asida atumak mipal tanglaga leikisira haibagi warep loba yabagi fibam ama soidana thorakani Kunai asi mipal tangtana manglomda changsinsi hairabade stakeholders sing yauna khana nainaba mathau tai madugidamak ahanba khongthang oina policy semliba singna tongan ba conference seminar amate dialogue na chinba pangthoktuna punna wakhal taminaba hotnagadamne Masipumnamak thabak oina pangthoktringei mamangda lamdamasi under development ke thak amade lairi haibasimade punna yaminaba mathau tai haina Dr. Malem Ningthojana makhatana phongdokhe Policy makers asida political economy hai bisda yaure lairi basi masida da local initiatives sing mathau tai praja sing gisu consciousness ma do ina hajin budi han bada kwai han ba step ti political economy si punna khangmina ba ai khoi manglom da sachira adum mi pan tang lai sira hai base koi gi decision ma lawraga mi pal tang lai si hai raga di mayam yanaraga di kasu kaidre aduga mi pal tang gumse hai tar ga di stakeholders mayam yauraga karamba mai kaina karamba method na phagada gi hai basi ma khangmina bam di chungi adu under development ki train nama lai hai basi mati ahan bida yamina ba bhap tamina ba sigi damta di policy makers sing na to ya seminar conference talk phongna lotna engna mayam bhap tamina ba hai se sima ka ai ahan priority ne khale Youth Conclave adu pangthokpagi maruoiba wafam paladuna Mayol ki president Asem Prince na Paumi Singh da hai Manipur gi hauzik oiriba luraba tanfam asida tunggi yumbi oiriba naha Singh na awonba masung anupa Manipur ama sagat lakadoribane naha Singh na chumba wakhal paring amada changsinduna afafata nainabagi mathau taba to hauzik chauna lairakta natte afaba tunglamchet ama semnabagi tamak achumba wakhal amade mityeng asigi naha Singh da lainaba dialogue debate amade discussion na chingba pangthokpagi tangai fadaba kaya lairakli madugi sarukama oina ngase youth conclave ase pangthokpani haina Asem Prince na makhatana phongdokhe ngasidagi horiba conclave asida lamdam asigi saknairaba miyoi kaya na resource person oina saruk yari ngasigi asungulaba aikogi manipuri kunai gi tukai ba singnaba kyana yomsalaptuna sothaраklaba kuitharaklaba mantharaklaba kunai asida ngasigi naharol sing amatoina punsinaduna debate discussion am dialogue tongnarakanda kunai asida thengnariba problems sing challenges sing asigi maru thidokminaba aduga akhangai sing resource person singna ngasigi asungulaba kunai asida thengnariba tukai ba singnaba sing asigi problems sing adu highlight tobirakanda aikoina madugi problem sing adu akoi naharol singna khangdoaga akoi wakhal paring achuma wakhal paring amda chapminaduna akoi gi asugumlaba khunai sotharaba khunai asi amukhana akoi naharol singna mating leiba amusung mangam sanba taru khudimakta mangam sanba du khunai amu oinabi damakta akoi gi naha sing punsanjara kanda top tukhai ba hiram singda asugumlaba kangte fasida khana janabagi tangai fadabadu akoina longnabagi pangthokjaba thoram makhakni